Arambai News Guwahati da Maithelongi Pau tabiribasingbu ihan hanbamuktada chingangbam Suzitrani na khurumjari. Hujing asigi samlappa Manipuri Pao sing lobirasi. Ngasi mathaga Assamgi Dhemaji district ta state asigi COVID ki phibamgi matangda paumishingda wa ngangladuna CM Himanta Biswa Sarmana state asigi school sing lakliba February 15 dagi amukhana hangdoklaba yai haiki. Hꯧzik Assamda COVID case lising anigi mark yaure masina karigumba lising amada hek hantarakpaga curfew su nimidang pung 13 dagi thamgani hairi. Assamda houzik phawbada mahairoi lak 8 muk vaccine kapthokre aduga school sing asi hangdoklabadi vaccine kapagi khongjangda amukka henna lairagani su haiki. Panbayai Assamda February 19 gi manungda vaccine dose animak kapagi thorang loisinanabagi pandam lengakna thamlibani. APSC की नोटिस मतुंगिना मेन एग्जामिनेशन लाक्लिबा फेब्रुअरी 12 19 कुलहुमदोय अमदी 13 पांथोकलगनी एग्जामिनेशन सिंग असि अमममना पुंग अहुमगी अदुगा सेशन अनि थोकना पांथोकनी हानबा सेशना अयुकी पुंग 9 दगी नुमिदुंबगी पुंग 12 फावबा अदुगा अनिसुबा सेशना नुमिदुंबा मतुंग पुंग अमा मखाय दगी 3 मखाय फावबा पांथोकनी हाइरे Ngarang January 19 da Assam gi CM Himanta Biswa Sarmana Kasar gi Maitai singna pungna tariba Lakhipur da laktuna Ningthem khunda Nungphok tural gi mathakta saba loidriba thong asi lupa crore 3.5 changna saba loisilagane Lakhipur gi subdivision office sananabagi damak lupa crore 15 kaithoklagane Lakhipur Primary Health Center asi phamung chama thaba hospital amada upgrade tawbaga loinana Lakhipur da stadium amasu saragane Nehru College Poilapul da science stream amasu hanglagani haina Lakhipur Earl High School sanabung da ngarang pangthokiba public meeting amada CM na phongdoklamki Lakhipur ahal marupna matam sangna wakatuna lakliba wakat kaya thabak oina onthoklagani tabada lubasigi president Thoidingjam Dhirendra Thoburen Ingudam Binod amadi vice president ani Durgakanta Pande amadi Prashant Kumar Devna apenba phongdorakli CM ga loinana MLA Kaushik Rai busu thagatpa phongdorakli Manipur gi handak pangthogadoriba mikhal asigi ahanba tangkaki oina kendra tarukta Sivasena Manipur State Unit ki mirep thadoklagani Imphal gi Babupara da leiba party office ta pangthokiba thoramamada North East ki observer oriba Dilip Panikar amadi party gi state president M Tombi ani na luchingduna lauthokiba party gi mirep taruki manungda khundrakpam kendra da Thangjam Shyam Sekmai kendra da Khaidem Ranjit amadi Hairok kendra da Moirangthem Tomtomsna yauri Jairagasida BJP gi ticket tanarambadagi ticket piraktraba miyoi manga habadi patsoidagi RK Rameshwar Kumbidagi N Mangi Saikot tagi Thaipau Haukip Henglep tagi Letminthang Haukip Tamaidagi Kikhonbo Newmai amadi Nauria Pakhanglakpadagi S Subhash Chandra ngasi NPP da changduna mikhal thengnanaba semsakre Nakalamaromda Moirang Kendragi BJP gi MLA P Sarat BJP dagi toklaga Congress ta yaukre BJP ki ticket phanghodraba Bisnupur Kendragi N Joy Kumar amadi Sekmai Kendragi N Birensu ngasi Congress ta changkhre Handak nomanini sikhakta da JDU gi mirep Manipur da nifu surakhibaga loinana ahanba tangkaki oina miyoi 15 gi ming lauthokre Party asida nauna changlakpa miyoi 8 busu okpagi thoram ngasi JDU gi office ta pangthokhi makhoi gi manungda O Nabkishore Thingbaijam Saran Kumar KH Suresh NG Robert amadi Dr KH Loken yauri Sagolban Kendra miyam gi seva tawnanaba amadi mahakna paikhatchakiba thabaksing mapung phana loisinba ngamnanaba Janata Dal Yugi mirep oina miyamna mai pakhanbiu haina Sagolban gi miyam gi mafamda Dr KH Lokena haizakhi Assembly Mikhal da Imphal East ki manung da election duty tawgudaba lenga ki employees sing DC office complex ta lagliba February amadagi ahum phawba COVID vaccine amadi booster dose kapkudabani haina DEO Imphal East Khumanthem Dainana Chirol ama thadorakle Manipur ki ngamkhai sahar Morega tainana leiriba Myanmar gi Tumu sahar da COVID amadi Omicron case hengalakpadagi Myanmar macha kaya ngamkhai lana Moreda changlaktuna lalol itik tawbusing maramdam Myanmar da muk halhankhre Lagliba February 3 fawba athingba si leigani haina DC Tengnopalna order ama thadorakle Social activist amadi politician Abuzam Umapad Luwang ngasi BJP primary membership tagi pothare haina ngasi nungthil Jiribam gi Leibak Lei hotel da pawgi mipam amada sengdokre
Umapat Luang Jiribamgi Lehaud Pokiba Taekwondo da Mangarak National Champion Oikraba Black Belt Sanroi Amasune. Potharaba Jiribam Miamgi Kalaga Matam Sang na Mangjarakpa Manglan Kaire Hainasu Mahakna Pendaba Fongdoki. Miyamgi sebadumak makhatana tawhigani maki politics po business tawroi maong marin tadaba party gi ideology ngaktaba nampugi lengakna kuina lengak paiba yaroi atuba matamda jiribam gi damak nomination file tawragani miyamna ninghanna bikhigenu hairakli Tarataruk Suba District Level Sub Junior Boys Under 17 Football Tournament Inglisingani Kunmathoi Kunithoi for N Harichan Trophy Ngasi JHSS Playground AJSA gi President M Brajakanta Singh na hongdokre Tournament asida PFC Phaitul BMYA Sonapur Y Chasi EYC Chandrapur RYC Ramgaizang UPC Uchathol Amadi Oriental Club Babupurana Sarukyari Ngasi sanakiba ahanba match da UPC Uchathol na Oriental Club Babupurabu goal mangani da maithiba piki hayeng BMYA Sonapurga PFC Faitulga sanaragani Myanmar ki Chin State ki manung chana Haimual area da military amadi pro democracy movement ki marakta hokiba chayol kharani asida nauna khut thokna ba hengalakpadagi Mizoram gi ngamkhai khungang sing da nauna mitop changsilakpa hengalakli Mizoram ki Champhai district ki Jokhauthar area gi ngamkhai khungang sing da Chin State tagi mioi lisingani hena changlakhe hojik su Jokhauthar manaki Melbuk village da mioi chahum hena saidangduna leiribane Maragasida, Mizoram da Changafam Logduna Leriba, Myanmar da Gilakpa refugee sing da Mizoram Lengakna identity card Piragani. Jauragna refugee listing Tarataruk Mukta I card Pigatabani, Adubu COVID pandemic number Moidana, Kongzangasi Yamnamak Taptharisu, Hidakli. Imung Manungi Hingsagi Kesamada Chenaba, Maralaraba Mui Amada Bell Piradana, Bombay High Court na, Luhong Bahaibasi, Larry Baktagi Semlak Panate, Norokta Sembani. Marriages are not made in heaven but hell hairakre. Nupi asina Inglisingani kunmathoida mapuroibagi mayokta awunpot amadi hingsa thoganbagi case kya pankhe adubu mapuroiba sinasu counter allegation kya tawrakhe. Phibam asida mapuroiba si custody da thambana issue asi santainaba yaroi maramaduna mangonda anticipatory bail pikhibani su hairakle. Pakistan ki Peshawar Sar ki manung chanalaiba church amadagi mayum tamna halakpada nongmai paibasingna Christian cleric ama hatkibaga loinana mahaki loinaba amana phibam thina sokre Pakistan church ta khwaidigi senior oiba bishop Azad Marcel na thodogasi bukan condemn torkibaga loinana Christian singbu ngak senbinabagi wakat Pakistan lengakta thamlakli aroibada ngasi tentak pamaroiba pau khara Assam Lengakna Saraswati Pujagi oina akhanaba guideline amata handakti thadokloi haire Arunachal Pradesh ta ngasi lebak ningkhaibadagi Assam gi Lakhipur district tagi yamdrabada sinmi ani leikhidre ngarang nomaijing numiki numidang wairam silong da IED pokhai khibadu aina thingkraba lalhulup HNLC nani claim torakle Silong da sariba anuba assembly building chaliba chahi asigi June thada mapung phana loisilagani haina speaker Medbaling dona phongdorakle Hockey bu yokhatnaba amadi Nagaland na hockey sanabada chanagadaba pibamasida miyeng thamlaga IOA amadi International Hockey Federation gi president oriba Narinder Batrana hockey pitch ama sananaba Nagaland lengakta hairakre COVID hengalakpa amadi Omicron gi akiba maragasida Arunachal Pradesh ta class 6 amadi masigi mathaki mahairoi singi oina offline class hayeng February amadagi haununabagi warip lengakna laukre Maraksida Nagaland su class 1 dagina 8 fauba lakliba February 15 dagi offline class hauragani hairi Report matungina Maharashtra da hokiba chahi mari asida ME amadi MTech ki oina seat chada humpu hangduna lei hairi Panbayai Maharashtra da hokiba chahi khara sida demand hantharakpadagi engineering institute kaya thingzin krabane India ki ahanba geopark Madhya Pradesh ki Jabalpur district ta linkhalagane Tamil Nadu ki CM MK Stalin na criminal charge laiba miyoi singda DMK gi candidate oinanabagi damak ticket piroi hairakre Mikal pangthokadariba state mangada nomogi COVID case hengalakpadagi ECI na political rally amadi road show ban tawba makhatana lagliba February 13 phawba sangdokhankre
Telangana footpath famduna leizaba miyoi mari minor amana garina thorokpadagi taktuna leikidre. New York Saharda Mathol Humpu Wangba Owangba building amadagi chongthaduna Miss USA Englishingani Taramapan Chesley Chris Leikidre Masamaksu lawyer ama oiribi chahi kuntra suribi Chris building asigi makhada lambida siduna leiramki Madhya Pradesh asu hayeng February amadagi chada yankhegi capacity da class 1 dagina class 12 fawbagi school sing amuk hangdoklagani West Bengal dasu lagliba February ahumdagi educational institution sing hangdoklagani Brazil da nongkana chubadagi yamdrabada miyoi taranipan leikidre Sao Paulo state da nongkana chumanbadagi lebak tingkai duna thokdokyasu thokpadagi imung chonga hena mayumakai thadokuna chenakre UN gi report matungena Taliban na hanagi Afghan official cham hena hatki hairi Japan gi parliament na hayeng February amada Uyghur human rights ki matang da pendaba phongdokladuna warip ama logadori thong asina Beijing Winter Olympics ki mangoina China bu sauhangadori Taliban na hokiba August thada Afghanistan pashin khrabagi matungdagi thingjinduna leirakhiba lebagasigi public university sing February thada hangdoklagani hairi adubu masida mahiroi nupi singdi kahangani natraga kahaloi haibagi matangda wafam amattadi phongdorakhide Coronavirus changhandabada Bhutana mai pakpasigi lamba leitre adubu yamna maktangna anaba amasu leikidre leibagasigi marisubu oina Panbayai malemgi mafam ataidagi yengluraga miyoi lak nipan khaktamak leiba leibagasida covid na sibagi masing yamnamak likli Amadi UN expert ki matungina January Englishingani kundagina May Englishingani kunmathoi fawbagi manungda Iran na sogatpa Houthi rebel singna recruit tawkiba angang lan milising animu Yemen gi lanphamda sikhi hairi hojiksu adumak Houthi singna angang singbu lan tawnanabagi camp amadi course kayada saruk yahalisu hairi Ngasi kana dera Arambai News Guwahati da Maitilon gi pau sandok chaba matang solution jabaga loinana tabiriba singbo mukaso hana khurumjari